LAMDAM ama CHAOKHATPA HAIBASI Leingak ADUGI Mahei Mashin Tambagi Kanglon LEPLABASU LAMDAM ASIDADI Ngasi Phaoba Leingak Mapung Phaba Mahei Mashin Tambagi Kanglon ama Leihanba Ngamdri HAINA Coordinating Committee on Disturbance Free Education Joint Demand PENDABA PHONGDORAKLI Manipuri irang asina Mahei Mashin gi lamda piriba chekeng asigi matangda committee asigi convener Mayengbam Somorjina Thadoropa Cherol amana hai Manipurda thokliba irang asina education gi lamda ajoba chekeng ama piraga lakli Oirakliba Phibam asida Mahiroi Singh Mahei Tamba Phongnabagi Kanglon ama Leingak na puthopong thoi Mahiroi Singh Mapung Phana Mahei Tamba Phongnabagi tamak committee asina kumja English nganisum na nipan dagi chahi amada numit chaniga kun dagi tadana class tawnaba law ama sembiyo haina ngasi Phaoba taknaraga lakli wafam asin Leingak na thawoidaba maramna Mahiroi Singh gi tungi laibak tamba ngamdabagi phibam amada lakli bosem amadi kosem na lauraga pangthokadaba Mathang chahigi class 10 amasung 12 exam gi akanba maongda preparation tawgadaba matam asida tatane school sudi thadokpada Mahiroi singda khudongchadaba kaya mayoknare matang asida hainingbade ngasi dagi school sing hanglakani haina order thokraba matung pung khara leiraga numit nini amaga school sing sudi thadokhiba asemak Mahiroi singda chamamnaba pokhanba thawong amane Leingak asina school amadi college fagathansi mission paikatuna honarabaso school sing toina sudi thadokpa asina Leingak ki khongthang ase kari wahantok asi leherkloi Madam aduna Leingak na Mahiroi sing toina sudi thadokpagi thawong ase review tawduna makha tane school sudi thabagi thawong asi tawbiganu haina charot asina apel charot le